ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯦꯕꯤꯀꯥ ꯏꯂꯥꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯔꯥꯁꯤ ꯈꯨꯠꯇ ꯊꯨꯝꯃꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯥꯡꯒꯣꯜ ꯃꯁꯤꯗꯨꯗ ꯐꯝꯂꯒ ꯃꯍꯥꯛꯅ ꯄꯨꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯏꯍꯦ, ꯏꯟ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯈꯔ ꯉꯟꯅ ꯑꯃꯨꯛ ꯆꯠꯀꯦ ꯈꯜꯂꯕꯗꯤꯅꯦ ꯊꯣꯛꯄ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯇꯥꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯕꯦꯝꯃꯥ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯏꯃꯥꯒꯤ ꯏꯟ ꯀꯥꯎꯔꯝꯂꯦꯅꯦ, ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎꯁꯦ, ꯏꯃꯥ ꯊꯦꯡꯈ꯭ꯔꯦꯕ꯫ ꯏꯔꯤꯛ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯏꯃꯥ, ꯏꯟ ꯍꯥꯏꯗꯣ ꯁꯤꯁꯤꯅ ꯄꯣꯠ ꯂꯣꯏꯅ ꯁꯨꯔꯕ꯭ꯔꯣ ꯏꯃꯥ? ꯍꯣꯏ ꯁꯨꯔꯦ꯫ ꯑꯗꯣ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯉꯔꯥꯡ ꯐꯧ ꯌꯥꯝꯅ ꯇꯥꯍꯧꯕ ꯐꯨꯇꯤꯠ ꯃꯐꯝ ꯑꯃꯅꯦ ꯏꯃꯥꯅ ꯊꯦꯡꯅꯔꯛꯏ꯫ ꯉꯁꯤꯗꯤ ꯃꯗꯨꯗ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯐꯧꯁꯨꯅꯦ ꯈꯔ ꯐꯪꯒꯗꯧ ꯃꯥꯜꯂꯤ꯫ ꯈꯪꯗ꯭ꯔꯦ, ꯆꯔꯨ ꯐꯨꯇꯤꯠ ꯃꯩ ꯊꯥꯕ ꯃꯤꯁꯤꯡꯅꯅꯦ ꯃꯍꯥꯅꯦ ꯑꯃꯨꯛ ꯇꯣꯏꯕ, ꯃꯩ ꯄꯪꯊꯥꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯤ꯫ ꯑꯗꯣ ꯏꯃꯥ, ꯐꯨꯇꯤꯠ ꯈꯞꯄꯁꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯧꯔꯁꯤꯕ? ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯑꯣꯏꯅ ꯇꯧꯔꯁꯤꯕ ꯏꯃꯥ? ꯏꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗꯅꯦ ꯏꯃꯥ ꯏꯆꯥꯅ ꯇꯧꯒꯗꯕꯁꯤ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦ꯫ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯍꯥꯏꯕꯗꯣ ꯏꯃꯥꯁꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡ ꯑꯁꯤꯒꯤꯁꯨ ꯃꯄꯨ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯆꯥꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯩꯀꯥꯏ ꯑꯁꯤ ꯍꯤꯡꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯕ ꯈꯨꯜꯂꯩꯀꯥꯏ ꯑꯃꯅꯤ꯫ ꯑꯃꯒꯤ ꯑꯋꯥꯕꯗ ꯑꯃꯅ ꯃꯇꯦꯡꯒꯤ ꯋꯥ ꯂꯩꯇꯦ꯫ ꯏꯁꯥꯒꯤ ꯑꯇꯇꯥꯏ ꯉꯥꯛꯇꯅꯤ꯫ ꯐꯔꯦ, ꯏꯃꯥ ꯊꯦꯡꯈ꯭ꯔꯦ, ꯌꯨꯝꯗꯒꯤꯅꯦ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ, ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯊꯣꯡꯅꯕ ꯆꯦꯡ ꯑꯝꯇ ꯂꯩꯇꯤꯌꯦ꯫ ꯍꯥ, ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯕ? ꯉꯁꯤꯒꯤꯗꯤ ꯑꯋꯥꯡꯒꯤ ꯅꯕꯣꯍꯣꯏꯗꯒꯤꯅꯦ ꯄꯨꯔꯒ ꯊꯣꯡꯂꯣ꯫ ꯏꯃꯥꯅ ꯉꯔꯥꯡ ꯄꯨꯔꯛꯄ ꯐꯧꯅꯦ ꯊꯣꯡꯃꯨꯛꯇ ꯌꯥꯍꯧꯕꯗꯣ ꯈꯔ ꯐꯧꯗꯣꯛꯂꯝꯃꯨ꯫ ꯏꯃꯥ ꯂꯥꯛꯂꯒ ꯁꯨꯝꯕꯟꯗ ꯁꯨꯔꯒꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯑꯣꯏꯔꯁꯤꯀꯣ꯫ ꯅꯕꯣꯍꯣꯏꯒꯤꯁꯨ ꯁꯤꯡꯂꯁꯤ꯫ ꯏꯃꯥ ꯆꯠꯂꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯝꯂꯒꯦ꯫ ꯏꯔꯤꯛ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯃꯄꯤꯔ ꯆꯦꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯑꯩꯒꯤ ꯂꯥꯏꯔꯕꯤ ꯏꯃꯥ, ꯅꯍꯥꯛꯁꯤ ꯋꯥꯔꯦꯀꯣ꯫ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯝꯂꯕꯗꯤ ꯏꯃꯥ, ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯝꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯏꯃꯥꯅ ꯋꯥꯅ ꯁꯨꯔꯤꯕꯁꯦ ꯁꯨꯔꯝꯂꯦꯀꯣ ꯏꯃꯥ꯫ ꯍꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣ, ꯅꯍꯥꯛꯁꯦ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕ꯫ ꯂꯩꯀꯥꯏ ꯄꯜꯂꯥꯅ ꯍꯦꯛ ꯆꯠꯂꯨꯕꯗ ꯐꯖꯐꯝ ꯂꯩꯇꯦ꯫ ꯅꯣꯛꯅ ꯆꯥꯅꯕꯅ ꯃꯥꯡ ꯍꯦꯛꯇ ꯊꯥꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯃꯁꯨ ꯑꯣꯏꯍꯟꯕꯤꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯁꯦꯝꯕꯤꯔꯝꯃꯤꯗ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯅꯍꯥꯛꯅ ꯁꯦꯝꯕꯤꯔꯝꯂꯤꯕꯁꯦ꯫ ꯑꯩ ꯑꯁꯨꯝꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ꯫ ꯑꯕꯣꯛꯈꯣꯏꯗ ꯆꯦꯡ ꯈꯖꯤꯛꯇ ꯍꯪꯂꯨꯈꯤꯒꯦ꯫ ꯏꯔꯤꯛ ꯑꯄꯥꯝꯕꯤ ꯍꯣꯏꯗ ꯃꯥ ꯂꯥꯛꯂꯤ ꯍꯥꯊꯨ ꯇꯧꯗꯨꯅ꯫ ꯏꯔꯤꯛ ꯃꯥꯡꯒꯣꯜ ꯃꯁꯤꯗ ꯐꯝꯊꯔꯛꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯄꯥꯝꯕꯤꯕꯨ ꯀꯧꯔꯤ꯫ ꯏꯕꯣꯛ, ꯅꯁꯨ ꯏꯔꯤꯛ ꯂꯥꯛꯆꯔꯤꯌꯦ, ꯑꯃꯨꯛꯇ ꯃꯄꯥꯟꯁꯤꯗ ꯊꯣꯛꯄꯤꯔꯎꯕ꯫ ꯑꯕꯣꯛ ꯇꯥꯕ꯭ꯔꯣ? ꯑꯄꯥꯝꯕꯤ ꯃꯥꯕꯨ ꯀꯧꯕ ꯇꯥꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯏꯁꯨ, ꯅꯍꯥꯛ ꯑꯣꯏꯔꯦ, ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ? ꯏꯁꯨꯕꯨ ꯑꯕꯣꯛꯇ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯕꯣꯛ, ꯍꯧꯖꯤꯛꯀꯤ ꯊꯣꯡꯅꯅꯕ ꯆꯦꯡ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯤꯌꯦ꯫ ꯏꯃꯥꯁꯨ ꯂꯧꯕꯨꯛꯇ ꯐꯨꯇꯤꯠ ꯈꯞꯄ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯕꯣꯛꯈꯣꯏꯗꯒꯤ ꯆꯦꯡ ꯃꯤꯔꯨꯛ ꯑꯃꯇꯪ ꯄꯨꯖꯒꯦ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯤꯡꯖꯒꯦ, ꯂꯩꯒꯗ꯭ꯔꯕꯣ? ꯑꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯁꯨꯒꯤ ꯋꯥꯁꯦ꯫ ꯂꯧ, ꯏꯕꯣꯛꯀꯤ ꯆꯦꯡ ꯌꯥꯝ ꯂꯩꯌꯦ꯫ ꯑꯗꯣ ꯏꯟꯁꯥꯡꯗꯤ ꯂꯩꯍꯧꯕ꯭ꯔꯣ? ꯅꯃꯥꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯝꯕꯤꯔꯝꯃꯒꯦ ꯏꯁꯨꯒꯤꯕꯣ? ꯑꯕꯣꯛ, ꯏꯟꯁꯥꯡꯒꯤꯗꯤ ꯀꯣꯕꯤ ꯃꯁꯣꯏ ꯂꯩꯍꯧꯋꯦ꯫ ꯌꯥꯔꯅꯤ, ꯃꯗꯨ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯑꯗꯨꯗꯤꯅꯦ ꯏꯕꯣꯛꯁꯨ ꯆꯦꯡ ꯂꯧꯊꯣꯛꯂꯨꯈꯤꯒꯦꯀꯣ꯫ ꯏꯟꯁꯥꯡ ꯈꯔ ꯄꯨꯈꯣ, ꯄꯥꯟ ꯈꯔꯒ ꯃꯥꯏꯔꯦꯟ ꯃꯆꯥ ꯑꯃꯒ ꯄꯤꯒꯦꯀꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ꯫ ꯍꯣꯏ ꯏꯕꯣꯛ꯫ ꯑꯄꯥꯝꯕꯤ ꯊꯨꯝꯃꯣꯛ ꯑꯃ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯇꯟꯅ ꯊꯣꯛꯂꯛꯏ꯫ ꯁꯤ ꯆꯦꯡꯁꯨ ꯌꯥꯎꯔꯕꯅꯤ, ꯏꯟꯁꯥꯡꯁꯨ ꯀꯣ, ꯉꯥ ꯑꯌꯥꯏꯕ ꯈꯔꯁꯨ ꯍꯥꯞꯂꯕꯅꯤ꯫ ꯏꯕꯣꯛꯅ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯖꯔꯨꯔꯣ꯫ ꯅꯃꯥ ꯍꯜꯂꯛꯂꯒꯅꯦ ꯆꯥꯖꯅꯕ ꯀꯣ꯫ ꯍꯣꯏ ꯏꯕꯣꯛ,
ꯑꯗꯨꯗꯤ ꯅꯁꯨ ꯑꯃꯨꯛ ꯆꯠꯆꯔꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯤꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯄꯥꯟꯁꯤ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯄꯥꯟ ꯊꯣꯡꯕ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯉꯥ ꯌꯥꯏꯕꯁꯤꯗꯤ ꯉꯥꯒ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦꯗ ꯂꯩꯁꯦ ꯇꯨ ꯍꯧꯔꯕꯅꯤ ꯉꯥꯒꯤ ꯃꯍꯥꯎꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯏꯕꯣꯛꯁꯦ ꯌꯥꯝ ꯐꯩ ꯏꯕꯣꯛ ꯅꯠꯇꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯩꯀꯥꯏꯁꯤꯗ ꯑꯇꯩꯗꯤ ꯏꯃꯥꯏꯆꯥꯗ ꯉꯥꯡꯕꯤ ꯆꯩꯕꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯂꯥꯜꯂꯨꯕꯗꯤ ꯂꯩꯇꯦꯀꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯨꯝꯃꯣꯛꯇ ꯌꯥꯎꯔꯤꯕ ꯐꯧ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯐꯤ ꯑꯃ ꯊꯥꯗꯨꯅ ꯐꯧꯗꯣꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯃꯃꯥꯁꯨ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯔꯥꯁꯤꯅ ꯏꯃꯥꯒꯤ ꯊꯣꯏꯕꯤꯌꯥ ꯏꯃꯥꯒꯤ ꯊꯨꯝꯃꯣꯛꯁꯦ ꯑꯃꯨꯛꯇ ꯊꯥꯔꯣ ꯂꯥꯎꯁꯦ ꯏꯃꯥ ꯋꯥꯕꯅ ꯅꯦꯝ ꯇꯣꯏꯕ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯏꯔꯤꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯊꯨꯝꯃꯣꯛ ꯑꯗꯨ ꯊꯥꯡꯊꯔꯤ ꯏꯃꯥ ꯉꯁꯤꯗꯤ ꯐꯧꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯐꯧꯍꯥꯝꯒ ꯌꯥꯝꯅ ꯌꯥꯎꯗꯤ ꯐꯅ ꯀꯨꯏꯅ ꯆꯥꯔꯅꯤ ꯁꯤꯗꯤ ꯐꯧꯅ ꯌꯥꯝꯕꯅꯤ ꯂꯨꯝꯈ꯭ꯔꯦ ꯂꯝꯕꯤꯅꯒ ꯁꯥꯡꯕꯒ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯏꯆꯥꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯀꯔꯤ ꯏꯟꯁꯥꯡ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯂꯣꯏꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯏꯟꯁꯥꯡꯒ ꯌꯥꯝ ꯍꯥꯎꯗꯤ ꯆꯥꯠꯂꯤ ꯏꯕꯣꯛꯅ ꯏꯟꯁꯥꯡꯁꯨ ꯉꯥꯁꯨ ꯄꯤꯔꯛꯏꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯕꯣꯛ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯦ ꯑꯩꯈꯣꯏꯅꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯅꯣꯡꯃꯇ ꯄꯥꯡꯕꯤꯕ ꯉꯝꯗꯦ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯆꯠꯂꯤꯉꯩꯗ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯃꯩꯊꯛꯇꯅꯦ ꯉꯥꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯒ ꯆꯩꯅꯥ ꯋꯥꯅ ꯈꯥꯡꯕ ꯆꯞ ꯃꯥꯟꯅꯔꯦ ꯏꯃꯥꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯆꯥ ꯅꯨꯡꯉꯥꯏꯇꯦ ꯏꯁꯣꯔ ꯂꯩꯔꯤꯕꯁꯤꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯃꯥꯏꯆꯥ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯕ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯍꯣꯏ ꯆꯥꯔꯨꯔꯁꯤ ꯃꯁꯥꯒꯤ ꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯟꯖꯈ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯆꯥꯏꯕꯤ ꯂꯝꯖꯤꯡꯕꯨ ꯀꯧꯔꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛ ꯂꯥꯛꯑꯣ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯂꯥꯛꯑꯣ ꯏꯃꯦ ꯑꯆꯧꯕ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥ ꯃꯄꯥꯟꯁꯤꯗ ꯂꯦꯞꯂꯒ ꯉꯔꯥꯛꯄꯤ ꯆꯥꯗꯅ ꯄꯪꯈꯣꯡꯗ ꯈꯣꯡꯂꯤꯕꯗꯨꯕꯣ ꯀꯩ ꯍꯥꯏꯕꯅꯣ ꯕꯩꯃ ꯍꯥꯏ ꯃꯁꯤꯗꯤ ꯏꯃꯥꯅꯦ ꯅꯗꯣꯝꯆꯥ ꯇꯣꯝꯕꯤ ꯈꯣꯏꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯑꯃꯨꯛꯇ ꯍꯪꯂꯨꯒꯦ ꯃꯤꯒꯤꯗꯤ ꯃꯆꯥꯁꯤꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤꯗꯤ ꯊꯥ 3ꯒꯤ ꯑꯉꯥꯡ ꯁꯥꯗ ꯂꯩꯔꯦ ꯈꯪꯗ꯭ꯔꯦ ꯏꯃꯧ ꯀꯥꯏꯗꯣ ꯎꯕ ꯐꯪꯗꯅ ꯁꯤꯒꯗꯧꯔꯕ꯭ꯔꯥ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯨ ꯀꯩꯗꯧꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯏꯃꯥ ꯅꯨꯄꯤ ꯊꯤꯔꯒ ꯋꯥꯏ ꯆꯤꯟꯅꯕꯅꯤ ꯏꯃꯥꯒꯤ ꯏꯁꯧ ꯍꯦꯟꯒꯠꯅꯕꯅꯤ ꯍꯌꯦꯡꯋꯥꯏ ꯏꯃꯥꯅ ꯄꯥꯝꯗꯕꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯏꯃꯨꯡꯁꯦ ꯂꯥꯟꯐꯨꯡ ꯑꯣꯏꯗꯅ ꯇꯣꯛꯀꯅꯤ ꯃꯁꯤ ꯈꯟꯕꯗ ꯅꯆꯥ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯍꯣ ꯑꯗꯨꯅꯕꯨ ꯅꯃꯥ ꯑꯩꯅ ꯄꯥꯝꯖꯕꯤ ꯏꯈꯨꯠ ꯆꯥꯕꯤ ꯊꯤꯕꯗ ꯅꯪꯅ ꯌꯥꯒꯗꯕꯅꯤ ꯀꯣ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯔꯜ ꯂꯩꯕ ꯑꯩꯈꯣꯏ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗꯅꯦ ꯁꯨꯞꯂꯣꯏꯗꯕ ꯅꯨꯄꯤ ꯊꯤꯒꯗꯧꯅꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯏꯊꯨꯝ ꯃꯌꯥꯝꯁꯤ ꯅꯕꯣꯛ ꯍꯣꯏꯅꯅꯦ ꯅꯃꯥ ꯑꯩꯒꯤꯅꯦ ꯍꯥꯏꯗꯅ ꯂꯧꯁꯤꯡ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯄꯗꯒꯤ ꯃꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯏꯔꯜꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯏꯃꯨꯡꯁꯤ ꯈꯪꯂꯤꯗꯅ ꯑꯗꯨꯅ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯕꯗꯅꯦ ꯏꯃꯥꯒꯨꯝꯕ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯎꯜꯂꯛꯀꯗꯕꯤ ꯅꯨꯄꯤ ꯊꯤꯒꯗꯕꯅꯤꯀꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯍꯣꯅꯆꯥ ꯑꯩꯗꯤꯅꯦ ꯅꯨꯄꯤꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏ ꯄꯥꯝꯖꯗꯦꯀꯣ ꯑꯩꯗꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯄꯥꯝꯖꯩ ꯌꯥꯔꯦꯃ ꯊꯦꯡꯈ꯭ꯔꯦ ꯆꯠꯅꯕ ꯇꯧꯕꯤꯔꯣ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ ꯄꯂꯦꯝꯏꯃꯥ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯋꯥꯗꯣ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯊꯦꯡꯈ꯭ꯔꯦ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯅꯆꯥꯅꯨꯄꯤꯗꯣ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯂꯒ ꯆꯥꯛꯇꯣ ꯊꯣꯡꯍꯜꯂꯣ ꯑꯩꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯍꯜꯂꯛꯂꯒꯦ ꯅꯪ ꯄꯥꯕꯨꯡꯗꯁꯨ ꯍꯥꯏꯌꯨꯀꯣ ꯆꯠꯂꯦ ꯍꯣꯏ ꯍꯣꯏ ꯌꯥꯅꯤ ꯑꯩ ꯍꯥꯏꯖꯒꯦ ꯄꯦꯜꯂꯤ ꯑꯩꯒꯤ ꯏꯃꯥꯅ ꯄꯥꯝꯖꯕ ꯑꯆꯥꯎꯔꯝꯁꯤꯒ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯏꯁꯤꯡꯗ ꯊꯥꯎꯒ ꯍꯥꯏꯗꯣ ꯍꯦꯛ ꯇꯥꯏꯗ ꯏꯄꯥꯁꯨ ꯏꯃꯥꯅ ꯉꯝꯇꯛ ꯂꯩ ꯈꯪꯗ꯭ꯔꯤ ꯀꯔꯤꯕꯨ ꯊꯣꯛꯂꯣꯏꯗꯣꯏꯅꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯥꯂꯦꯝꯅ ꯇꯥꯆꯧ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯝꯃꯤꯁꯤꯕꯣ ꯍꯦ ꯈꯪꯉꯤꯅꯦ ꯉꯁꯤ ꯉꯥꯡꯁꯤꯗꯤ ꯃꯤꯒꯤ ꯇꯨꯡꯁꯤ ꯂꯦꯞꯂꯒ ꯅꯀꯣꯡ ꯃꯌꯥꯁꯤꯗ ꯍꯦꯛꯇ ꯂꯧꯁꯤꯜꯂꯛꯏꯁꯤꯕꯣ ꯅꯪꯅ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯗꯤ ꯍꯜꯂꯛꯄꯒꯤ ꯋꯥꯈꯜꯒ ꯂꯩꯕꯤꯕ ꯅꯠꯇꯦꯕ ꯏꯕꯦꯝꯃ ꯅꯪꯁꯨ ꯏꯃꯥꯒꯤ ꯂꯤꯆꯠ ꯑꯁꯦ ꯂꯧꯔꯗꯤꯕ ꯑꯣ ꯂꯣꯏꯔꯦꯀꯣ ꯂꯣꯏꯔꯦ ꯅꯪ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦꯀꯣ ꯍꯣꯏ ꯌꯥꯖꯔꯦ ꯑꯩꯈꯣꯏ ꯏꯃꯥꯗꯧꯅ ꯇꯧꯖꯗꯦ ꯀꯩꯅꯣ
ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯃꯆꯟ ꯑꯩꯉꯣꯟꯗꯕꯨ ꯑꯁꯤꯕꯨ ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯏꯃꯨꯡ ꯆꯪꯖꯈ꯭ꯔꯒꯦ ꯑꯦ ꯁꯥꯎꯔꯤꯔꯣ ꯆꯪꯈ꯭ꯔꯅꯤ ꯃꯁꯤꯗꯤꯕ ꯕꯦꯝꯃ ꯆꯥꯛꯁꯨ ꯅꯪꯅ ꯊꯣꯡꯗꯣꯏꯅꯤꯀꯣ ꯏꯃꯥꯁꯨ ꯃꯁꯥ ꯄꯥꯜꯂꯒ ꯄꯥꯏꯈ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯇꯣꯃꯥꯜ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯇꯣꯃꯥꯜꯅ ꯑꯆꯧꯕ ꯀꯔꯤꯅꯣ ꯅꯪꯕꯨ ꯃꯪꯒꯣꯜꯁꯤ ꯂꯦꯞꯂꯝꯂꯤꯕꯁꯤꯕꯣ ꯅꯆꯟꯅꯨꯄꯤꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯄꯥꯕꯨꯡ ꯍꯜꯂꯦꯗꯅ ꯍꯣꯏ ꯏꯆꯟꯅꯨꯄꯤꯗꯤ ꯍꯜꯂꯛꯏ ꯄꯂꯦꯝꯗꯤ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯕꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯍꯥꯏꯔ ꯉꯥꯡꯂꯁꯨ ꯃꯅꯥꯗ ꯍꯥꯞꯇꯦ ꯂꯨꯗꯧꯔꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯂꯨꯗꯧꯔꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯍꯪꯕ ꯆꯠꯂꯤꯕꯅꯦ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯄꯥꯕꯨꯡꯁꯨ ꯈꯪꯏ ꯑꯩꯅ ꯈꯔ ꯅꯛꯁꯤꯜꯂꯛꯂꯒ ꯆꯠꯁꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯅꯃꯥꯅ ꯊꯣꯛꯄꯝ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯁꯤꯗꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯕꯨ ꯈꯪꯗ꯭ꯔꯦ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯨꯄꯤ ꯋꯥꯔꯛꯄ ꯍꯩꯇꯦꯕ ꯏꯃꯥꯅ ꯍꯥꯏꯔꯤꯈꯩ ꯇꯧꯏ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯂꯝ ꯍꯦꯟꯕ ꯇꯥꯕꯅꯤ ꯄꯥꯕꯨꯡ ꯅꯨꯄꯤ ꯂꯝ ꯍꯦꯜꯂꯂꯣꯏ ꯍꯥꯏꯔꯗꯤ ꯈꯨꯠꯀꯤ ꯃꯊꯧꯁꯨ ꯈꯔ ꯇꯧꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯝ ꯍꯦꯟꯕ ꯀꯥꯏ ꯅꯆꯥꯅ ꯇꯥꯛꯆꯔꯤꯕ ꯃꯟꯇ꯭ꯔꯁꯦ ꯁꯤꯖꯤꯟꯅꯕ ꯍꯧꯕꯤꯔꯣ ꯍꯥꯏꯖꯔꯤꯕ ꯃꯗꯨ ꯌꯥꯗ ꯇꯧꯔꯤꯕꯅꯤꯅꯦꯍꯦ ꯏꯄꯥꯁꯤꯡ ꯍꯦꯛ ꯐꯨꯔꯨꯕꯗ ꯏꯃꯨꯡꯁꯦ ꯂꯥꯟꯖꯥꯎ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯃꯁꯤ ꯈꯜꯂꯨꯕꯗ ꯄꯥꯕꯨꯡꯁꯦ ꯀꯣꯛ ꯌꯥꯝ ꯁꯥꯏꯅꯦ ꯍꯣꯏ ꯌꯥꯖꯔꯦ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦ ꯏꯃꯥꯒꯤ ꯐꯅꯦꯛꯇꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯦꯠꯂꯨ ꯄꯥꯕꯨꯡꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨꯅ ꯏꯃꯥꯅ ꯁꯦꯠꯍꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯦꯞ ꯆꯪꯈ꯭ꯔꯦ ꯍꯥ ꯀꯔꯤꯕ ꯏꯍꯦ ꯆꯪꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯕ ꯅꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯅꯣꯏꯁꯨ ꯅꯨꯄꯤ ꯊꯤꯔꯒ ꯈꯪꯂꯛꯀꯗꯕ ꯃꯔꯩꯔꯦ ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯕꯅꯤ ꯃꯣꯏꯅ ꯍꯥꯏꯕ ꯍꯦꯛ ꯇꯧꯗꯕꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯟꯈ꯭ꯔꯕ ꯅꯨꯄꯤ ꯃꯣꯏꯒꯤ ꯁꯛꯇꯤꯁꯦ ꯑꯉꯛꯄꯅꯤ ꯏꯍꯦ ꯃꯩꯗꯤꯁꯨ ꯉꯥꯡꯗ ꯂꯩꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯇꯔꯪꯕ ꯑꯌꯨꯛ ꯑꯃꯨꯛ ꯑꯣꯏꯔꯔꯦ ꯏꯔꯤꯛ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯅꯨꯄꯤꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯊꯥꯔꯤꯕ ꯂꯩꯈꯜ ꯁꯨꯔꯕ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯂꯤꯕ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯄꯤꯔꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯊꯥꯕꯂꯩꯒꯤ ꯂꯩꯅꯝꯁꯦ ꯅꯣꯡꯉꯥꯜꯂ ꯐꯥꯎ ꯂꯩꯅꯝꯁꯤꯗꯤ ꯃꯥꯡꯗ꯭ꯔꯤ ꯏꯇꯥ ꯊꯥꯕꯂꯩ ꯅꯪꯗꯤ ꯅꯍꯥꯛꯀꯤ ꯂꯩꯅꯝꯁꯦ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯖꯕ ꯅꯪꯍꯧꯗ꯭ꯔꯕꯣꯏ ꯅꯍꯥꯛꯀꯤ ꯂꯩꯅꯝ ꯇꯥꯕꯗ ꯅꯇꯥ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯣꯜꯂꯤ ꯏꯇꯥ ꯑꯗꯨꯕꯨ ꯏꯇꯥ ꯅꯇꯥ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤꯗꯤ ꯅꯍꯥꯛꯀꯨꯝꯅ ꯂꯩꯅꯝꯁꯨ ꯆꯦꯟꯗ꯭ꯔꯤ ꯏꯒꯨꯟꯁꯨ ꯂꯩꯖꯗ꯭ꯔꯦꯗꯣ ꯏꯇꯥ ꯃꯆꯥꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯍꯨꯔꯨꯝ ꯁꯣꯟꯕꯁꯤꯗ ꯔꯥꯁꯤ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯍꯩ ꯏꯆꯥꯕꯨ ꯂꯩ ꯌꯦꯡꯂꯤꯕ꯭ꯔꯣ ꯏꯃꯥ ꯉꯁꯤꯗꯤ ꯅꯅꯦꯝꯕꯤ ꯂꯩꯍꯣꯏꯒꯤꯅꯦ ꯉꯁꯪꯗ ꯉꯥ ꯐꯥꯕ ꯑꯣꯏꯅ ꯆꯠꯂꯨꯈꯤꯒꯦꯀꯣ ꯉꯔꯥꯡ ꯏꯃꯥꯗ ꯍꯥꯏꯔꯛꯄꯅꯤ ꯏꯃꯥꯗꯤ ꯀꯥꯎꯗꯨꯅ ꯑꯗꯨꯝ ꯏꯆꯥꯗ ꯇꯝꯗ꯭ꯔꯦꯗꯅ ꯐꯔꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯉꯁꯤꯒꯤ ꯏꯃꯥꯒꯤ ꯆꯥꯛ ꯍꯥꯞꯂꯨꯔꯅꯨ ꯏꯃꯥ ꯑꯥꯗ ꯑꯗꯨꯝ ꯆꯥꯔꯛꯂꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯍꯣꯔꯦꯟ ꯉꯥ ꯄꯨꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯉꯥ ꯊꯣꯡꯕ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯉꯥ ꯆꯥꯁꯦ ꯌꯥꯕ꯭ꯔꯥ ꯏꯃꯥ ꯔꯥꯁꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯤꯂꯨ ꯏꯔꯥ ꯆꯦꯟꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥꯅꯅꯦ ꯁꯣꯏꯗꯅ ꯉꯥ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯏꯃꯥ ꯏꯆꯥ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤꯀꯣ ꯑꯗꯨꯗꯤ ꯏꯃꯥ ꯊꯦꯡꯈ꯭ꯔꯅꯤ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥꯒꯤ ꯊꯣꯏꯕꯤꯌꯥ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯊꯣꯛꯆꯔꯣꯏ ꯔꯥꯁꯤ ꯃꯆꯥꯗ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯤ ꯏꯔꯤꯛ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯏꯔꯤꯛ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤ ꯏꯍꯦ ꯏꯁꯤꯡꯁꯤꯗꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯐꯔꯦ ꯏꯁꯤꯡꯁꯤ ꯍꯥꯟꯅ ꯑꯣꯏꯅ ꯁꯣꯛꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯣꯛꯅꯗꯅꯕ ꯑꯁꯤ ꯈꯟꯗꯨꯅ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯥꯛꯂꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯔꯤꯛꯀ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯗꯨ ꯏꯔꯤꯛ ꯂꯥꯛꯄ ꯎꯕꯗ ꯀꯔꯦꯝꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯍꯦꯟꯊꯣꯏꯕꯤꯅ ꯏꯇꯥ ꯇꯨ ꯌꯦꯡꯉꯣ ꯆꯃꯣꯠꯅꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯏꯔꯤꯛ ꯍꯥꯏꯕꯤꯁꯦ ꯂꯥꯛꯏꯁꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯏꯃꯣꯠ ꯍꯦꯛ ꯃꯣꯠꯂꯗꯅ ꯐꯅꯦꯛꯅꯤꯅ ꯇꯧꯔꯤꯁꯤꯅ ꯏꯃꯟꯃꯟꯕ ꯈꯣꯡꯗꯥꯏ ꯑꯃ ꯁꯦꯠꯂꯗꯅ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥꯐꯥꯎ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯈꯣꯏ ꯄꯥꯛꯄꯤꯅ ꯍꯣꯏꯅꯦ ꯃꯁꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯁꯝ ꯃꯅꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯥꯔꯤꯕ ꯄꯨꯔꯥ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦ ꯁꯛꯇꯥꯁꯤ ꯇꯣꯅꯨꯅ ꯏꯇꯥꯅꯤ ꯃꯁꯤ ꯉꯁꯤꯗꯤ ꯇꯛꯅꯁꯤ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯊꯣꯛꯁꯤ ꯀꯩꯅꯣ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯦꯟꯊꯣꯏꯕꯤꯅ ꯏꯇꯥꯅ ꯍꯥꯏꯕꯗꯕꯨ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯏꯇꯥ ꯀꯧꯁꯤꯜꯂꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯀꯧꯁꯤꯜꯂꯣꯕ ꯀꯨꯝꯍꯩ ꯍꯧꯔꯁꯤ
ꯄꯥꯛꯄꯤꯅ ꯏꯇꯥ ꯏꯔꯤꯛ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎꯅꯤ, ꯑꯩꯈꯣꯏ ꯏꯇꯥꯗ ꯋꯥ ꯑꯃꯇ ꯍꯥꯏꯖꯍꯧꯒꯦ꯫ ꯏꯇꯥꯈꯣꯏ ꯅꯇꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯍꯦꯟꯊꯣꯏꯅ ꯃꯔꯝ ꯊꯣꯏꯅ ꯂꯩꯇꯦꯗ ꯏꯇꯥ, ꯏꯇꯥꯁꯦ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯗ ꯁꯨꯝ ꯀꯧꯕꯅꯤ꯫ ꯑꯗꯣ ꯏꯇꯥ ꯍꯟꯗꯛꯇꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯆꯥꯛ ꯆꯥꯒꯅꯤ ꯇꯧꯔꯤꯌꯦ, ꯑꯗꯣ ꯏꯇꯥꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯏꯇꯥꯈꯣꯏ ꯅꯇꯥꯁꯨ ꯌꯥꯝ ꯌꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯐꯔꯛ ꯇꯥꯔꯅꯤ ꯍꯟꯗꯛꯇꯤ, ꯑꯗꯨꯅ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯌꯥꯎꯖꯔꯒꯦ꯫ ꯍꯟꯗꯛꯇꯤ ꯑꯩ ꯌꯥꯎꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯄꯥꯛꯄꯤꯅ ꯍꯣꯏ, ꯏꯇꯥꯅꯕꯨꯗꯤ ꯌꯥꯎꯕ ꯉꯝꯕ ꯍꯧꯅꯗꯦ, ꯅꯣꯏ ꯅꯃꯥꯅ ꯂꯧꯕꯨꯛꯇ ꯆꯔꯨ ꯐꯨꯗꯤꯠ ꯈꯞꯂꯨꯔꯒ ꯆꯥꯕꯅꯤꯗꯣ, ꯑꯗꯨꯅ ꯁꯦꯜ ꯂꯩꯔꯝꯃꯣꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯑꯍꯥꯟꯕ ꯐꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ, ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯈꯣꯡꯗꯥꯏꯗꯣ ꯑꯗꯨ ꯅꯠꯇꯅ꯫ ꯍꯥ ꯏꯇꯥ, ꯏꯇꯥ ꯑꯗꯨꯒꯤ ꯐꯅꯦꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯅꯨꯔꯥꯐꯥꯎ ꯑꯣꯏꯅꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯤ꯫ ꯏꯔꯤꯛ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯋꯥꯝꯇ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯈꯥꯡꯂꯤ꯫ ꯏꯔꯤꯛ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯝꯕ ꯈꯣꯝꯖꯤꯜꯂꯒ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ꯫ ꯍꯣꯏ ꯏꯇꯥꯈꯣꯏ, ꯅꯇꯥ ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯐꯤꯃꯟ ꯁꯦꯠꯄꯤ ꯑꯣꯏꯕꯅ ꯏꯇꯥꯈꯣꯏꯒꯤ ꯅꯔꯛꯇ ꯌꯥꯎꯖꯕ ꯑꯩꯒꯤ ꯏꯇꯤꯛ ꯏꯄꯥ ꯅꯠꯆꯗꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯗꯕ ꯀꯅꯥꯕꯨ ꯌꯥꯎꯔꯝꯒꯗꯒꯦ? ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ꯫ ꯑꯗꯣ ꯏꯇꯥꯈꯣꯏ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ, ꯑꯀꯥꯒꯨꯝ ꯅꯥꯏꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ, ꯅꯇꯥ ꯂꯥꯏꯔꯕꯤ ꯑꯩ ꯆꯠꯆꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯔꯤꯛ ꯃꯃꯥꯏꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯟ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯤ꯫ ꯏꯔꯤꯛ ꯏꯁꯤꯡꯗꯨ ꯆꯥꯛꯈꯨꯝꯗ ꯊꯝꯂꯝꯂꯒ ꯄꯦꯟꯅ ꯀꯞꯂꯤ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯅꯈꯣꯏꯅ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯑꯩꯈꯣꯏꯁꯤꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯌꯦꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯃꯇꯨ ꯄꯥꯟꯕ ꯁꯥꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯁꯨ ꯀꯞꯄ ꯅꯣꯛꯄ ꯂꯣꯏꯅ ꯑꯩꯈꯣꯏꯗꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯤꯡꯉꯩꯇ꯭ꯔꯕ꯭ꯔꯥ? ꯏꯅꯥꯛ ꯈꯨꯟꯕ ꯅꯈꯣꯏꯗꯒꯤ ꯇꯥꯏꯕꯪ ꯄꯥꯜꯂ꯫ ꯍꯣꯏ ꯆꯨꯝꯃꯤ ꯅꯈꯣꯏꯅ ꯍꯥꯏꯕ, ꯏꯃꯥ ꯏꯆꯥꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ, ꯏꯃꯥꯅꯕꯨꯗꯤ ꯈꯞꯂꯨꯔꯒ ꯐꯪꯂꯛꯄ ꯈꯔ ꯑꯁꯤꯅ ꯆꯥꯔꯒ ꯏꯃꯥ ꯏꯆꯥ ꯌꯦꯡꯂꯤꯕꯅꯤ, ꯄꯨꯟꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯑꯩ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯟꯊꯕ ꯌꯥꯗꯦ, ꯍꯤꯡꯈꯤꯅꯤ, ꯑꯩ ꯍꯤꯡꯈꯤꯅꯤ ꯅꯣꯡꯅ ꯅꯣꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ꯫ ꯂꯦꯞꯄ ꯂꯩꯇꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯤ꯫ ꯔꯥꯁꯤ ꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯔꯤꯛ ꯃꯃꯥ ꯍꯜꯂꯛꯄꯁꯤꯗ ꯌꯥꯝ ꯍꯔꯥꯎꯅ, ꯏꯃꯥ ꯍꯜꯂꯛꯄꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯡꯉꯤꯗ, ꯑꯩꯗꯤ ꯏꯃꯥ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯦ꯫ ꯏꯃꯥ ꯉꯥ ꯄꯨꯔꯛꯄ꯭ꯔꯥ? ꯄꯨꯔꯛꯏ ꯏꯃꯥꯅ, ꯁꯦ ꯌꯦꯡꯉꯣ, ꯅꯅꯦꯅꯅꯦ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯤꯔꯛꯏ, ꯏꯃꯥꯒꯤ ꯑꯋꯥꯃꯜꯁꯨ ꯆꯦꯡ ꯑꯣꯏꯅ ꯂꯧꯁꯤꯜꯂꯛꯏ꯫ ꯏꯃꯥ ꯉꯥꯁꯤ ꯌꯥꯝ ꯆꯥꯎꯋꯦ, ꯑꯁꯤꯗꯤ ꯍꯥꯎꯔꯅꯤꯗ꯫ ꯉꯁꯤꯗꯤꯅꯦ ꯏꯆꯥꯅ ꯄꯥꯝꯖꯕ ꯉꯥꯁꯦ ꯏꯃꯥꯅ ꯊꯣꯡꯕꯤꯔꯒꯦ, ꯑꯗꯨꯒ ꯏꯆꯥꯅ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯆꯥꯎꯀꯣ꯫ ꯐꯔꯦ, ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯅꯤ, ꯏꯃꯥ ꯉꯥꯁꯦ ꯑꯃꯨꯛꯇ ꯁꯦꯝꯂꯨꯈꯤꯒꯦ, ꯏꯆꯥꯅ ꯃꯩꯁꯦ ꯍꯧꯒꯠꯂꯝꯂꯣꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯃꯔꯣꯏꯁꯨ ꯁꯦꯝꯖꯤꯜꯂꯝꯂꯒꯦ, ꯏꯃꯥꯅ ꯉꯥ ꯁꯦꯝꯕꯤꯔꯨꯔꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯔꯥꯁꯤꯅ ꯉꯥ ꯑꯗꯨ ꯊꯣꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯔꯥꯁꯤ ꯃꯆꯥꯅ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯎꯔꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯞꯂꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯍꯥꯛꯁꯤ ꯀꯌꯥꯗꯨꯅ ꯂꯥꯏꯕꯛ ꯊꯤꯔꯕꯅꯣ? ꯂꯥꯏꯔꯕꯤ ꯏꯃꯥꯒꯤ ꯏꯆꯥ ꯑꯣꯏꯔꯨꯕꯅ ꯏꯆꯥꯁꯨ ꯑꯋꯥ ꯄꯨꯂꯨꯝꯕꯁꯦ ꯎꯔꯦꯗꯀꯣ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯀꯌꯥꯒꯤ ꯃꯔꯛꯇ ꯄꯨꯟꯖꯕꯁꯨ ꯐꯪꯗ꯭ꯔꯦ, ꯏꯆꯥꯕꯨ ꯂꯥꯏꯔꯕꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯇꯤꯟꯅꯅꯤꯡꯗ꯭ꯔꯦ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯇꯧ ꯎꯔꯒꯅꯦ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦꯗꯀꯣ꯫ ꯔꯥꯁꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯊꯥꯖꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯂꯝꯖꯤꯡ ꯑꯌꯨꯛ ꯑꯁꯤꯗ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯁꯤꯠꯂꯤ꯫ ꯇꯣꯃꯥꯜꯅ ꯑꯆꯧꯕ, ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯅꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯅꯍꯥꯛꯅ ꯉꯁꯤꯗꯤ ꯉꯥꯁꯪꯗ ꯆꯠꯂꯒ ꯉꯥꯁꯤꯡꯒꯤ ꯁꯖꯤꯛ ꯈꯔ ꯄꯥꯜꯂꯒꯅꯦ ꯄꯤꯖꯔꯨꯁꯨꯀꯣ, ꯀꯥꯎꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ꯫ ꯃꯥꯂꯦꯝꯅ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯒ ꯀꯕꯣꯛ ꯆꯥꯅꯁꯤ ꯍꯥꯏꯅꯩꯌꯦ,
ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯆꯠꯂꯗꯣꯏꯅꯤ ꯀꯣ ꯑꯩ ꯏꯃꯥꯗꯁꯨ ꯉꯔꯥꯡ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯃꯥꯅꯁꯨ ꯌꯥꯔꯕꯅꯤ ꯑꯩ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯁꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕꯁꯦ ꯍꯩꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯃꯥꯁꯨ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯗꯅ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯦꯝ ꯉꯥꯡꯂꯝꯈꯤꯅꯤ ꯕꯦꯝꯃ ꯒ꯭ꯌꯥꯟ ꯇꯥꯁꯤꯀꯣ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯌꯦꯡꯉꯨ ꯅꯕꯨꯡꯁꯦ ꯅꯣꯏꯗꯧꯅ ꯆꯠꯄ꯭ꯔꯥ ꯍꯥ ꯀꯣꯏꯒꯗꯕ ꯂꯥꯡꯒꯗꯕ ꯅꯕꯨꯡꯁꯦ ꯂꯥꯡꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯑꯣꯏꯅ ꯂꯥꯡꯗꯅ ꯂꯩꯔꯦꯅꯦ ꯍꯥ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤꯅꯦ ꯍꯅꯨꯕ ꯑꯣꯜꯂꯛꯄ ꯑꯗꯨꯒꯤ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯀꯣꯏꯕꯁꯨ ꯑꯝꯇ ꯆꯠꯇ꯭ꯔꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯁꯤꯜꯂꯕꯅꯤꯅ ꯏꯅꯝꯃꯁꯨ ꯐꯪꯂꯔꯣꯏ ꯈꯪꯗꯦ ꯑꯩ ꯆꯠꯂꯦ ꯂꯝꯖꯤꯡꯅ ꯍꯦ ꯏꯕꯦꯟꯄꯣꯛ ꯍꯣꯔꯦꯟ ꯊꯦꯡꯅ ꯂꯥꯛꯅꯕ ꯅꯁꯥꯒ ꯆꯥꯅꯕ ꯆꯩ ꯑꯃ ꯄꯨꯔꯒ ꯂꯥꯛꯎꯀꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯅꯤ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯄꯂꯦꯝ ꯍꯥꯟꯅ ꯁꯣꯏꯔꯦꯕ ꯁꯥꯏꯕꯤꯅ ꯀꯔꯤꯅꯣ ꯍꯥ ꯀꯔꯤꯅꯣ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤꯌꯦ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯍꯥ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯁꯦ ꯌꯦꯡꯁꯤꯟꯈ꯭ꯔ ꯄꯣꯠꯅꯤ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯍꯥ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯃꯁꯥ ꯄꯥꯜꯂꯒ ꯄꯥꯏꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯦ ꯈꯟꯗꯧꯔꯤꯒꯦ ꯃꯍꯥꯛ ꯅꯨꯄꯤꯅꯤꯅꯦ ꯏꯃꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯥꯎ ꯊꯥꯗꯧꯅ ꯊꯥꯔꯗꯤ ꯇꯨꯡꯗ ꯃꯤꯡꯆꯠ ꯊꯤꯔꯛꯀꯗꯧꯔꯤꯁꯦ ꯑꯩꯈꯣꯏꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨꯀꯣ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯅꯆꯥꯅꯨꯄꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯒꯦꯅꯦ ꯑꯗꯨꯛ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯄꯕꯣ ꯌꯥꯔꯦꯀꯣ ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯃꯥꯟꯈꯤꯅꯤ ꯇꯣꯃꯥꯜꯅ ꯑꯆꯧꯕ ꯌꯥꯔꯦ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ ꯃꯈꯥ ꯇꯥꯔꯅꯨꯀꯣ ꯍꯩ ꯈꯨꯔꯥ ꯇꯣꯝꯕ ꯍꯣꯏꯗ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯊꯦꯡꯅꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯇꯣꯃꯥꯜ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯝꯖꯤꯡꯅ ꯏꯃꯥ ꯑꯩ ꯉꯥꯁꯪꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯀꯣ ꯑꯩ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯕꯤꯔꯝꯃꯨ ꯑꯩ ꯆꯠꯂꯦꯀꯣ ꯏꯃꯥ ꯍꯣꯏ ꯆꯠꯂꯨꯔꯣ ꯏꯃꯥꯅꯦ ꯆꯥꯛ ꯂꯣꯏꯔꯝꯂꯒꯦꯀꯣ ꯁꯣꯝꯗ ꯏꯔꯤꯛ ꯃꯃꯥ ꯔꯥꯁꯤꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤ ꯏꯔꯤꯛ ꯃꯃꯥꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯅꯤꯅ ꯆꯔꯥ ꯍꯦꯟꯕꯗ ꯃꯇꯥꯔꯦ ꯏꯔꯤꯛ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯃꯥꯕꯨ ꯀꯧꯔꯤ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯅꯆꯥ ꯏꯃꯥꯗ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯃꯁꯤꯗ ꯏꯃꯥꯅ ꯌꯥꯕꯤꯗꯕ ꯇꯧꯕꯤꯒꯅꯨꯀꯣ ꯏꯆꯥꯕꯨ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏ ꯅꯆꯥ ꯂꯧꯕꯨꯛꯇ ꯉꯁꯤꯗꯤ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯨꯒꯦ ꯏꯃꯥꯅ ꯏꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯆꯥꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯉꯔꯥꯡ ꯑꯩꯅ ꯏꯕꯣꯛ ꯈꯣꯏꯗ ꯆꯦꯡ ꯈꯔ ꯍꯪꯂꯨꯕꯗ ꯏꯟꯗꯣꯝꯆꯥꯅ ꯌꯥꯝ ꯉꯥꯡꯂꯛꯏ ꯑꯗꯨꯅ ꯏꯃꯥ ꯃꯤꯉꯣꯟꯗꯒꯤ ꯍꯪꯕꯗꯣ ꯅꯆꯥ ꯄꯥꯝꯖꯗꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯖꯔꯒꯅꯤ ꯏꯃꯥꯅ ꯅꯥꯕ ꯐꯔꯒ ꯅꯆꯥ ꯑꯃꯨꯛ ꯄꯣꯊꯥꯖꯒꯦ ꯑꯩ ꯆꯠꯂꯨꯒꯦ ꯏꯃꯥ ꯔꯥꯁꯤ ꯃꯁꯥ ꯅꯥꯕꯒꯤ ꯋꯥꯕꯅꯤ ꯃꯆꯥꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯜ ꯊꯣꯛꯅ ꯀꯞꯂꯤ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨ ꯏꯃꯥ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯏꯃꯥꯅ ꯅꯆꯥꯗ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯄꯨꯟꯁꯤꯒꯤ ꯆꯨꯞꯂꯤꯁꯨ ꯏꯃꯥꯅ ꯑꯣꯏꯕꯤꯌꯨ ꯏꯔꯤꯛꯁꯨ ꯀꯞꯅ ꯃꯃꯥꯕꯨ ꯊꯦꯝꯂꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯃꯥ ꯀꯞꯂꯔꯣꯏ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯍꯤꯡꯈꯤꯅꯤ ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤꯌꯦ ꯐꯔꯦ ꯏꯆꯥꯅ ꯆꯠꯂꯨꯒꯦ ꯍꯥꯏꯔꯕꯅꯤꯅꯅꯦ ꯆꯠꯂꯨꯔꯣꯀꯣ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ ꯂꯤꯟ ꯀꯥꯡ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯤꯛ ꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯂꯧꯕꯨꯛ ꯇꯝꯅ ꯑꯁꯨꯝ ꯒꯝ ꯂꯥꯛꯂꯤ ꯂꯝꯖꯤꯡꯁꯨ ꯉꯥꯒꯤ ꯁꯖꯤꯛ ꯐꯥꯜꯂꯒ ꯉꯥ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯤ ꯉꯥꯅ ꯁꯖꯤꯛ ꯆꯥꯕ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯐꯝꯂꯤ ꯏꯔꯤꯛ ꯂꯝꯖꯤꯡꯅ ꯂꯩꯔꯤꯕꯗꯨꯒ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕ ꯂꯧꯄꯥꯛ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯊꯔꯣꯏ ꯈꯨꯜꯂꯤ ꯂꯝꯖꯤꯡꯅ ꯀꯅꯥꯅꯣꯅꯦ ꯂꯧꯄꯥꯛꯁꯤꯗ ꯊꯔꯣꯏ ꯈꯨꯜꯂꯤꯕꯁꯤꯕꯣ ꯑꯍꯜꯁꯨ ꯃꯥꯟꯗꯦ ꯃꯆꯨꯡ ꯃꯃꯥꯟꯅꯕꯤ ꯑꯝꯇꯁꯨ ꯎꯗꯦꯅꯦ ꯇꯧꯔꯤꯁꯦ ꯐꯤꯕꯝꯁꯤꯁꯨ ꯃꯧ ꯃꯥꯟꯗꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯁꯨꯛ ꯂꯥꯞꯅ ꯅꯨꯄꯤ ꯃꯇꯣꯝꯇ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯥꯟꯅꯗꯦ ꯑꯩ ꯑꯝꯇ ꯆꯠꯂꯒ ꯌꯦꯡꯂꯨꯒꯦ ꯅꯨꯄꯤꯁꯤꯗꯒꯤ ꯊꯔꯣꯏ ꯈꯔꯁꯨ ꯂꯩꯈ꯭ꯔꯒꯦ ꯆꯥꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯂꯝꯖꯤꯡ ꯏꯔꯤꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯇꯨꯡꯒꯣꯟꯗꯨ ꯂꯩꯔꯤꯕꯤ ꯏꯔꯤꯛꯄꯨ ꯀꯧꯔꯤ ꯏꯆꯦ ꯑꯣꯏꯗꯣꯏꯔꯥ ꯏꯅꯦ ꯑꯣꯏꯗꯣꯏꯔꯥ ꯊꯔꯣꯏꯗꯣ ꯌꯣꯟꯅꯕ ꯌꯥꯎꯕꯤꯔꯒꯗꯤ ꯈꯖꯤꯛ ꯂꯩꯖꯈꯤꯒꯦ ꯏꯔꯤꯛ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯄꯥꯈꯣꯝ ꯄꯤꯔꯛꯏ ꯍꯣꯏ ꯌꯣꯟꯗꯣꯏꯅꯦ ꯀꯌꯥꯝ ꯂꯧꯕꯤꯗꯣꯏꯅꯣ ꯂꯝꯖꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯇꯧꯁꯤꯗ ꯏꯉꯛ ꯉꯛꯅ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯃꯆꯟꯒ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯏꯔꯤꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯈꯨꯗꯛ ꯑꯁꯤꯗ ꯏꯆꯟ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯈꯜꯂꯨꯕꯅꯤ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯨꯡ ꯁꯥꯎꯗꯦꯗ ꯑꯩ ꯀꯩꯁꯨ ꯈꯟꯖꯗꯦ ꯑꯩꯕꯨꯗꯤ ꯃꯈꯥ ꯈꯨꯟꯗꯒꯤꯅꯤ
Ibungdi kadai-dagino mafamsida karigi laklamlibano? Aidi awang kulasidagini tu mangduriba ngasang ase aikoigini masida ngagi sajik pijanaba lakpani. Ichangi mingdi kari kauki? Ibu nachangi mingdi Irik kauzai nabunggisu khangbiyo aigi ming Lamjing kawi. Ado ichanbu natomta mafamsi laklibase karigino nangbu kizatro hayengkhaidi nata amuga lakminako natom chakat. Hoi ibu ado nachangidi isung imanabi amta leijadi aikhoidi yam laire aduna aiga tinaba kanamtana pamnade aduna isu idomta dum leire. Lamjing iriki koizadaba isamsamtabi matao asida irikbu amuke hena nungsikre. Nupi masa asi magi oiragi pukningda chap chana makhankre. Tanaurabi nupi zamana setliba phimal oiraba phanek asi urubada amuk hena nungsibana loire. O karisu khalunuko mi haibase amaga magam tamanade wakhal thamoi tuina kheni tongale khenadrane. Chumiko ibungi wase ado iselbu chakadi charaklabro charaktrabudi numisu tengli. Aiga chatminakrasi isangi tharoido ai leijakragi yadabro? Ibungna haiba loina summi. Hoi ai sak saraktri imasu masangamdadun leiba kuiri adugi aini magi mahut sinduna thabak suba laklibani. Ado ibungna lobigi hairabani na lobiro aigidi leibak yam pharabani. Ado tharoigi mamalse kaya piyo haibano isuni hekta haibiro? Ibungna khara pibibaduna yazare bining makhara dum pipiramo yani. Se silo iselbu nabungna nusiduna mateng khazik pangjabani lana khangunuko. Imanai haibdo yengtho. Ibo nachaldi ibungna piriba sel mayamse lawba ngamjaroi. Aikhoidi yamna ton hingjabani. Masigi sel ase aina amukana singdokpa ngamjabagi pangka leijadi. Aduna nachalge taba khazikta pibiyo madune lawsagi ai lawba ngamjaroi. Adumna khangano miyoina poklabadi amana magi mateng pangnagadabani. Aigi tingsu isana pangpiroi hainingai leite lana khangano. Ado ai nangona wamdi hainigi hojikti nate lao chanaba tawrasi. Imana ada pakatlamani. Ibung nahakse puksal yamna sawi. Imai sana ngasibaw hinglakpasida kanamtana imai sagi mateng pangba leite. Matenggi mahut aikhoida onsilaga thina sei thangduna ngangbiba ngaktani. Ado nasana kaizadabi makta oirabadi ibungi tungi punsida mai pakpa ngakta oibiyuko. Hoi isalgi thokchandagi oijarage ado nang hayengsu lakadro? Lakani. Adudi ai hayeng nongonda wa aruba maige nang soidana yabiyuko. Yadaba tawbino phare chalasi. Hoi soidana yagibo. Irik hoida haidokre adu mahak wakhal mawan khanduna Lamjingda tumin lona yengli. Kari mahirtu sano aisu asi thengnaba nupasina haiba wabo irai laina yagi haidoklurusibo. Irik bema nangse wakhal thenmalli. Ijan lambis yorabanina aisu chakragi nangsu yum yongnabu jaluko hayeng soidabi lawko ai chatle. Asi hairamlaga irikda yengduna momo noklamnaga chatkre. Kaino asigi pakhangsibo mana aingondagi yenglaga amuk noklamlibasina kay harizano khangdrida. Asi hairaga irik miyum yongnabadumag lai. Nungtilgi matamni chaibi henthoi hoida lakli. Henthoi mama Ibelaiga chaibiga yam sanai warim ngangbasu onthokna manakrabani anisi. Ibelai leibro isi chaibine. Isia kadomdagino ithayek thajada lakbibasibo onthokna nungaikre. Kuire isena aikhoidaga lakhidaba. Ibelai nasena ngasi laklibasia nangondagi kariguma posak ama niba laklibani pidaba yariko isedi. Isena niba posakpu karigi piroidage nanawgi leijaba oirabadi soidana pisake hekta haibiyo isia. Nangi wa tabasidi pili hai isi hektanya koithoktabida haige koiruduna kari tawruni ha sinida aidi ngahaki nasai bem hentoise onthokna pamjakre nungsijakre aduna ai isanupagi imang oisagena haiba laklibani kuirabani aina haigina khalaklibasi ado kari khaliba isigi wasya onthokna nungaireda isigi wasidia. Isananya isigi mo oisaba phangjabadi laibak thambal satbani
ꯏꯆꯥꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯅꯅꯦ ꯏꯆꯦꯒꯤ ꯋꯥꯁꯤ ꯅꯅꯥꯎꯁꯨ ꯌꯥꯖꯔꯦ ꯏꯆꯦ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯁꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯊꯨꯕꯤꯗꯅꯦ ꯅꯣꯏ ꯇꯥꯗ ꯈꯣꯏꯊꯥꯔꯛꯂꯒꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯂꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯆꯦ ꯃꯔꯥꯡ ꯇꯧꯔꯤꯉꯩ ꯀꯔꯤꯝꯇ ꯆꯥꯃꯤꯟꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯌꯥꯝꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯍꯣ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯣ ꯃꯇꯨꯡꯗ ꯆꯥꯃꯔꯛ ꯆꯥꯗꯧ ꯂꯩꯔꯕꯅꯤ ꯏꯕꯦꯜꯂꯩ ꯏꯆꯦ ꯆꯠꯂꯦꯀꯣ ꯆꯠꯂꯦ ꯏꯕꯦꯜꯂꯩ ꯃꯣꯃꯣꯅꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯈꯣꯏꯗ ꯂꯩꯖꯕ ꯐꯪꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯔꯜ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯐꯪꯂꯅꯤ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯁꯨ ꯐꯈ꯭ꯔꯕ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯥꯟꯅꯗꯦ ꯑꯩ ꯏꯆꯥꯅꯨꯄꯤꯕꯨ ꯌꯥꯅꯕ ꯊꯦꯝꯗꯕ ꯌꯥꯗꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯦꯜꯂꯩ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯦꯟꯊꯣꯏ ꯁꯛꯌꯦꯜ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯁꯝꯗꯨ ꯁꯦꯝꯂꯤ ꯕꯦꯝꯃ ꯏꯆꯥꯁꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯎꯏꯗ ꯏꯃꯥꯕꯣ ꯍꯣꯏ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯅꯆꯥ ꯑꯩꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯃꯥꯟꯖꯕ ꯄꯥꯝꯃꯨꯕꯗꯣ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯅꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯏꯃꯥ ꯍꯥ ꯀꯅꯥꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯄꯥꯈꯪꯂꯣ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯄꯥꯈꯪꯂ ꯍꯥꯏꯕꯅꯤ ꯕꯦꯝꯃ ꯏꯃꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯍꯦꯟꯊꯣꯏ ꯃꯃꯥꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯨꯛꯊꯔꯒ ꯍꯥꯏꯔꯛꯏ ꯑꯔꯥꯞꯄ ꯅꯠꯇꯦꯕ ꯏꯃꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯄꯥꯈꯪꯅꯤ ꯅꯆꯥ ꯑꯩꯅ ꯉꯥꯎꯔꯤꯕ ꯅꯨꯄꯥꯁꯦ ꯑꯇꯩ ꯅꯠꯇꯦ ꯏꯃꯥꯒ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕ ꯏꯃꯥꯕꯣꯛ ꯆꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯨꯡ ꯂꯝꯖꯤꯡꯅꯤ ꯏꯃꯥ ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯌꯥꯝ ꯄꯥꯝꯖꯩ ꯃꯁꯤꯗ ꯏꯃꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯗꯤ ꯃꯉꯣꯟꯗ ꯅꯝꯗꯅ ꯂꯩꯗꯣꯏꯅꯤ ꯃꯥꯏꯗ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯤ ꯌꯥꯏ ꯏꯃꯥꯁꯨ ꯌꯥꯏ ꯏꯃꯥꯅ ꯅꯉꯣꯟꯗ ꯄꯥꯎ ꯇꯝꯒꯤ ꯆꯪꯂꯛꯂꯤꯕꯁꯤꯁꯨꯅꯦ ꯃꯗꯨꯒꯤ ꯋꯥꯅꯤ ꯉꯁꯥꯏ ꯅꯃꯥꯕꯣꯛ ꯆꯥꯏꯕꯤꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯅꯍꯥꯛꯄꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯝꯂꯤꯕ ꯏꯃꯥꯁꯨꯅꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯌꯥꯊꯣꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅ ꯄꯥꯝꯖꯕ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯁꯤꯡꯉꯦꯃꯤ ꯑꯩꯁꯦ ꯏꯃꯥꯒꯤ ꯅꯆꯥꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯃꯤꯟꯅꯔꯤ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯝꯖꯤꯡ ꯏꯔꯤꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯄ ꯀꯨꯏꯔꯦ ꯂꯝꯖꯤꯡ ꯏꯔꯤꯛꯈꯣꯏꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯑꯣꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯔꯤꯛꯄꯨ ꯉꯥꯏꯔꯤ ꯆꯦꯞꯊ ꯌꯦꯡꯖꯩ ꯏꯔꯤꯛ ꯃꯥꯁꯨ ꯍꯥꯊꯨ ꯂꯥꯛꯏ ꯂꯝꯖꯤꯡ ꯏꯔꯤꯛ ꯂꯥꯛꯄ ꯎꯕꯗ ꯃꯁꯥꯗꯣ ꯍꯔꯥꯎꯖꯩ ꯏꯕꯨꯡ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯑꯩ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯤ ꯁꯥꯎꯕꯤꯒꯅꯨꯀꯣ ꯁꯥꯎꯗꯦꯗ ꯑꯗꯣ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯏꯃꯥꯗ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯍꯥꯏꯔꯕꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯏꯃꯥꯅ ꯀꯌꯥ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯔꯝꯗꯣ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯃꯔꯝ ꯍꯥꯏꯕꯕు ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯕꯁꯤꯗ ꯏꯃꯥꯅ ꯏꯕꯨꯡꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯕꯤꯔꯣꯏ ꯍꯥꯏꯗꯅ ꯑꯩꯕꯨ ꯌꯥꯝ ꯆꯩꯌꯦ ꯌꯨꯝꯗ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯌꯥꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯅ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤ ꯂꯦꯞꯀꯗꯕ ꯅꯪ ꯑꯩꯅꯅꯦ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯒ ꯂꯣꯏꯔꯦ ꯑꯩ ꯅꯨꯄꯥꯅꯤ ꯑꯩꯅ ꯉꯝꯅꯕ ꯂꯣꯏꯅ ꯃꯥꯌꯣꯛꯅꯒꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨ ꯂꯥꯛꯄꯤꯕ ꯃꯁꯤꯅ ꯑꯩꯅ ꯄꯥꯝꯖꯕꯅꯤ ꯃꯁꯤꯗ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯀꯣ ꯍꯧꯖꯤꯛꯁꯨ ꯅꯪꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ ꯅꯪ ꯌꯥꯕ꯭ꯔꯥ ꯃꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯥꯕ ꯉꯝꯂꯣꯏ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯈꯣ ꯑꯩ ꯏꯃꯥꯕꯨ ꯑꯃꯨꯛꯇꯪ ꯊꯦꯝꯖꯈꯤꯒꯦ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯩ ꯏꯕꯨꯡꯒꯤ ꯇꯨꯡ ꯁꯣꯏꯗꯅ ꯏꯟꯖꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯦꯟꯊꯣꯏꯅ ꯎꯈ꯭ꯔꯦ ꯍꯦꯟꯊꯣꯏ ꯏꯔꯤꯛꯇ ꯃꯃꯤꯠ ꯑꯗꯨꯅ ꯁꯥꯎꯅ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯍꯥꯊꯨ ꯇꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯦꯟꯊꯣꯏ ꯃꯁꯥꯗꯨ ꯁꯥꯎꯈꯤꯕꯅ ꯃꯩꯒꯨꯝꯅ ꯃꯩꯁꯥ ꯐꯥꯎꯔꯦ ꯃꯁꯥ ꯄꯨꯝꯕ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯆꯦꯜꯂꯛꯄꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯀꯥꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯔꯩꯕ ꯄꯣꯠ ꯃꯈꯩ ꯂꯪꯈꯥꯏ ꯊꯨꯒꯥꯏꯔꯤ ꯃꯃꯥ ꯏꯕꯦꯜꯂꯩꯅ ꯃꯆꯥꯅ ꯂꯥꯎꯈꯣꯡꯗꯨꯅ ꯀꯞꯂꯤꯕꯗꯨ ꯇꯥꯕꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯥꯊꯨ ꯇꯧꯗꯨꯅ ꯃꯆꯥꯒꯤ ꯀꯥꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯃꯥꯡꯂꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ ꯏꯃꯥꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏ ꯍꯦꯟꯊꯣꯏ ꯀꯞꯅ ꯄꯥꯎ ꯇꯝꯂꯛꯏ ꯏꯃꯥ ꯑꯩ ꯉꯁꯤ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯏꯕꯨꯡ ꯂꯝꯖꯤꯡꯗꯣ ꯃꯍꯥꯛ ꯇꯧꯕ ꯉꯝꯕꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕꯤ ꯃꯥꯒꯤ ꯏꯔꯤꯛ ꯍꯥꯏꯕꯤꯗꯣ ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯅꯕ ꯂꯥꯡꯊꯛꯍꯧꯔꯤ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯎꯔꯛꯂꯕꯅꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯣ ꯏꯕꯨꯡ ꯂꯝꯖꯤꯡꯅ ꯅꯨꯄꯤꯗꯣ ꯄꯥꯝꯕ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤꯗꯨꯅ ꯏꯕꯨꯡ ꯂꯝꯖꯤꯡꯒꯤ ꯃꯈꯨꯠꯀ ꯄꯥꯏꯗꯅ ꯀꯣꯏꯆꯤꯡꯗꯨꯅ ꯂꯩꯍꯧ ꯏꯃꯥ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯕ ꯀꯔꯤ ꯍꯥꯏꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯅꯥꯏ ꯅꯨꯕꯤꯒꯤ ꯃꯆꯥ ꯏꯔꯤꯛ ꯍꯥꯏꯕꯤꯗꯨꯅ
ꯏꯁꯥꯒꯤ ꯀꯥꯗ ꯌꯦꯠꯄ ꯃꯇꯤꯛꯂꯥ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯍꯦꯟꯕꯤ ꯁꯦꯒꯥꯏ ꯇꯨꯒꯥꯏ ꯐꯤꯃꯜ ꯁꯦꯠꯄꯤ ꯃꯥꯒꯨꯝꯕꯤꯅ ꯃꯇꯤꯛ ꯃꯄꯥ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯃꯤꯒꯤ ꯃꯆꯥ ꯃꯅꯤ ꯃꯇꯨꯡꯒꯨꯝꯂꯕꯗꯨꯕꯨ ꯃꯥꯒꯨꯝꯕꯤꯅ ꯐꯥꯕ ꯃꯇꯤꯛꯂꯣ ꯏꯁꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨ ꯏꯃꯥ ꯂꯩ ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤꯀꯣ ꯇꯣꯛꯂꯣ ꯀꯞꯂꯅꯨ ꯑꯩ ꯏꯁꯥꯅꯕꯨ ꯀꯞꯄꯤ ꯍꯥꯏꯕ꯭ꯔꯣ ꯍꯌꯦꯡꯃꯛ ꯏꯃꯥ ꯆꯠꯀꯦ ꯃꯃꯥ ꯃꯆꯥꯅꯤꯗꯣ ꯊꯤꯛ ꯇꯧꯍꯟꯒꯦ ꯈꯪꯅꯤꯗꯅ ꯌꯦꯡꯉꯣ ꯏꯃꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯃꯥꯁꯤ ꯏꯕꯦꯂꯩꯅ ꯏꯕꯦꯂꯩ ꯃꯃꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯍꯦꯟꯊꯣꯏ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯍꯤꯡꯁꯥꯕꯤꯒꯨꯝꯅ ꯅꯣꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯂꯩ ꯆꯥꯏꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯆꯥꯏꯕꯤꯁꯨ ꯀꯩꯊꯦꯜ ꯂꯥꯛꯄ ꯇꯥꯟꯖꯥꯅꯤ ꯆꯥꯏꯕꯤ ꯏꯕꯦꯂꯩ ꯂꯥꯛꯄ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ ꯍꯩꯃꯥ ꯏꯕꯦꯂꯩ ꯏꯅꯥꯎꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯊꯣꯛꯇ ꯂꯥꯛꯄꯁꯤꯕꯣ ꯏꯆꯦ ꯑꯩ ꯏꯆꯦꯈꯣꯏꯗ ꯂꯥꯛꯂꯤꯕꯅꯤ ꯌꯥꯝ ꯂꯨꯕ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯑꯌꯨꯛꯁꯤꯗ ꯍꯦꯛꯇ ꯆꯦꯟꯖꯔꯛꯂꯕꯅꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯆꯥꯏꯕꯤ ꯅꯪꯕꯣ ꯁꯨꯝꯗꯧꯕꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯔꯥꯁꯤ ꯍꯥꯏꯕꯤꯗꯣ ꯏꯆꯦ ꯈꯪꯕꯤꯗꯅ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯅꯨꯄꯥ ꯁꯨꯝꯕꯤ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕꯤꯗꯨꯅꯅꯦ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯂꯥꯡꯊꯥꯛꯂꯒ ꯍꯧꯖꯤꯛꯁꯦ ꯐꯥꯗꯣꯏ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯀꯞꯇꯨꯅ ꯇꯝꯂꯛꯏ ꯋꯥꯐꯝꯁꯦ ꯑꯁꯦꯡꯕ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯠ ꯃꯪꯅ ꯎꯔꯛꯂꯕ ꯋꯥꯐꯝꯅꯤ ꯏꯆꯦ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯕ ꯀꯥꯏꯕꯗ ꯃꯇꯥꯔꯗ꯭ꯔ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯀꯔꯤꯅꯣ ꯏꯕꯦꯂꯩ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯐꯩ ꯃꯁꯤꯅ ꯁꯨꯝ ꯑꯣꯏꯔꯒꯗꯤ ꯅꯁꯤꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯃꯇꯥꯔꯅꯤ ꯑꯗꯨꯅ ꯅꯪ ꯑꯩ ꯆꯪꯂꯒꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯊꯨꯕꯗ ꯎꯅꯅꯕ ꯇꯧꯁꯤ ꯍꯦ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄꯤ ꯃꯥꯒꯨꯝꯕꯤꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯦ ꯈꯟꯖꯕꯁꯨ ꯁꯥꯏ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯆꯥꯏꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯐꯔꯦ ꯅꯪꯁꯨ ꯍꯜꯂꯣ ꯑꯩ ꯍꯌꯦꯡꯁꯦ ꯀꯅꯥ ꯈꯪꯍꯟꯗ ꯅꯣꯏꯗ ꯑꯩ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯄꯤꯔꯁꯤꯀꯣ ꯏꯆꯦꯁꯨ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯧꯖꯔꯤ ꯏꯆꯦ ꯌꯧꯔꯣ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣꯅꯦ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯌꯦ ꯔꯥꯁꯤ ꯁꯨꯃꯥꯡ ꯃꯁꯤꯁꯤꯗ ꯐꯝꯂꯒ ꯁꯤꯡ ꯑꯗꯨ ꯃꯄꯨꯟ ꯄꯨꯟꯁꯤꯜꯂꯤ ꯏꯃꯥ ꯁꯤꯡꯗꯣ ꯏꯃꯥꯅ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯕ ꯑꯩꯅ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯔꯒ ꯃꯁꯥ ꯋꯥꯅꯕ ꯌꯥꯝ ꯇꯧꯏ ꯑꯩꯈꯣই ꯏꯃꯥꯁꯦ ꯋꯥꯗꯦꯗ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯅꯥꯕꯁꯨ ꯐꯔꯁꯤꯗꯤ ꯏꯁꯥ ꯌꯥꯝ ꯀꯜꯂꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯀꯣ ꯑꯗꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯀꯥꯎꯒꯅꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯏꯆꯥꯕꯨ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅꯅꯦ ꯈꯛ ꯄꯥꯝꯕꯤꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯨꯕꯅꯤꯀꯣ ꯏꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯦꯛ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯇ ꯂꯣꯏꯔꯕꯅꯤ ꯃꯁꯤ ꯀꯥꯎꯒꯅꯨꯀꯣ ꯏꯃꯥ ꯅꯆꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯩꯅꯁꯨ ꯐꯅꯌꯥꯝꯅ ꯍꯥꯏꯖꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯍꯥꯛ ꯅꯨꯄꯥꯅꯤ ꯃꯍꯥꯛꯅ ꯉꯝꯅꯕ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯕꯨ ꯍꯧꯅꯕ ꯈꯪꯗ ꯍꯥꯏꯗꯨꯅ ꯎꯕꯤꯒꯅꯨ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯖꯒꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯏꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦꯅꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯊꯃꯣꯏ ꯁꯦꯡꯉꯤ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕ ꯏꯃꯥ ꯈꯪꯗꯕ ꯅꯠꯇꯦ ꯐꯔꯦ ꯃꯄꯨ ꯃꯥꯅ ꯇꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯆꯔꯅꯤ ꯐꯔꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯏꯃꯥꯁꯨ ꯁꯤꯡꯁꯤ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯗ ꯑꯃꯨꯛꯇ ꯊꯥꯡꯖꯤꯜꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯔꯥꯁꯤ ꯁꯤꯡ ꯑꯗꯨ ꯃꯅꯤꯡꯗ ꯍꯣꯟꯖꯤꯟꯕ ꯍꯧꯕ ꯇꯥꯟꯖꯥꯅꯤ ꯆꯥꯏꯕꯤ ꯏꯕꯦꯂꯩ ꯃꯈꯣꯏꯅꯤ ꯔꯥꯁꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯀꯧꯔꯛꯏ ꯏꯕꯦꯂꯩꯅ ꯔꯥꯁꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯃꯄꯥꯟꯗ ꯊꯨꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯔꯥꯁꯤꯌꯥ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯂꯥꯛꯑꯦ ꯏꯆꯦ ꯑꯣꯏꯔꯦ ꯀꯔꯤ ꯂꯩꯔꯕꯒꯤ ꯏꯆꯦ ꯑꯩꯗ ꯂꯥꯛꯄꯤꯕꯀꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯆꯥꯏꯕꯤꯅ ꯍꯩ ꯅꯪ ꯑꯣꯏꯔꯦꯀꯣ ꯔꯥꯁꯤ ꯍꯥꯏꯔꯤꯁꯦ ꯁꯛꯇꯥ ꯑꯁꯤꯅꯕꯨ ꯐꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯆꯥꯔ ꯏꯔꯤꯛ ꯍꯥꯏꯔꯤꯁꯦ ꯅꯆꯥ ꯀꯧꯊꯣꯔꯛꯎ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯤ ꯅꯣꯏꯒꯨꯝꯕ ꯑꯔꯦꯝꯕ ꯃꯤꯒ ꯅꯠꯇꯦ ꯁꯣꯝꯒꯤ ꯏꯆꯦꯒꯤ ꯋꯥꯗꯣ ꯈꯔ ꯂꯥꯟꯃꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯂꯕꯒꯦ ꯏꯆꯦꯅ ꯑꯗꯨꯛ ꯀꯟꯊꯤ ꯊꯣꯛꯃꯈꯩ ꯁꯥꯎꯕꯤꯔꯤꯕꯁꯤꯕꯣ ꯃꯔꯝꯁꯨ ꯑꯝꯇ ꯈꯪꯗꯅ ꯃꯔꯝꯗꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯈꯣ ꯏꯕꯦꯂꯩꯅ ꯍꯩ ꯔꯥꯁꯤꯌꯥ ꯃꯔꯝꯗꯣ ꯏꯆꯦ ꯍꯥꯏꯒꯦ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯃꯥ ꯅꯆꯥꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯍꯥ ꯅꯆꯥ ꯄꯤꯇꯠ ꯄꯥꯗꯠꯄꯤꯁꯦ
ꯃꯁꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯒ ꯅꯨꯄꯥ ꯅꯍꯥ ꯁꯦꯜ ꯄꯥꯏꯕ ꯐꯥꯍꯜꯂꯤꯕꯣꯏꯔꯦ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯌꯦꯡꯉꯨ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯦ ꯇꯈꯣꯏꯅ ꯂꯥꯡ ꯊꯥꯛꯂꯒ ꯐꯥꯗꯣꯏꯒꯤ ꯇꯧꯔꯤꯕ ꯂꯝꯖꯤꯡ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥꯅꯤ ꯈꯪꯂꯦꯗꯅ ꯅꯆꯥꯅꯨꯄꯤꯗꯣ ꯐꯥꯖꯤꯜꯂꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯅꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒꯅꯦ ꯃꯔꯛ ꯑꯁꯤꯗ ꯅꯆꯥ ꯇꯧꯕ ꯉꯝꯕꯤꯗꯨꯅꯅꯦ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯍꯣꯡꯕ ꯀꯥꯏꯅꯕ ꯁꯤꯜꯂꯦ ꯍꯥꯏꯕꯁꯦ ꯅꯪꯗ ꯏꯟꯁꯤꯟꯗꯨꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯍꯥ ꯇꯧꯍꯜꯂꯤꯕ꯭ꯔꯥꯕ ꯀꯔꯤꯅꯣ ꯏꯆꯦꯒꯤ ꯋꯥꯁꯤꯕ ꯑꯩꯈꯣꯏꯕꯨ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯍꯟꯊꯅꯁꯨ ꯎꯕꯤꯒꯅꯨ ꯏꯆꯥꯅ ꯏꯔꯥꯡ ꯇꯧꯔꯨꯕ ꯅꯠꯇꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯏꯆꯥꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯆꯕꯅꯤ ꯑꯁꯨꯝ ꯑꯔꯥꯜ ꯌꯦꯡꯗꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯕꯗꯤ ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯩꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯅꯨ ꯌꯥꯔꯦ ꯌꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯏꯆꯥꯗꯨꯗ ꯍꯥꯟꯅ ꯉꯥꯡꯕꯤꯌꯨ ꯍꯪꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯍꯥꯟꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯀꯤꯗꯤ ꯌꯧꯕꯤꯔꯣ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯏꯆꯥꯒꯤ ꯏꯖꯠ ꯃꯌꯦꯡ ꯇꯥꯈꯤꯅꯤ ꯀꯔꯤ ꯆꯤꯟꯊꯤꯕꯤ ꯐꯤꯃꯜ ꯁꯦꯠꯄꯤ ꯅꯪꯒꯨꯝꯕꯅ ꯑꯗꯨꯝꯅ ꯉꯥꯡꯕ ꯌꯥꯕ ꯃꯤꯔ ꯑꯩꯈꯣꯏꯁꯦ ꯅꯆꯥ ꯂꯝꯀꯦꯠꯄꯤꯁꯤꯒꯤ ꯃꯤꯁꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯍꯥ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯍꯦ ꯅꯈꯣꯏꯒꯨꯝꯕꯁꯤꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦꯅꯦ ꯑꯩꯒꯤ ꯑꯃꯥꯡꯕ ꯐꯥꯎꯕ ꯁꯦꯡꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯅꯆꯥꯅꯨꯄꯤꯗꯣ ꯐꯥꯖꯤꯜ ꯂꯨꯈꯥꯀꯣꯝꯗ ꯄꯨꯊꯔꯕꯤ ꯅꯈꯣꯏꯒꯨꯝꯕꯤ ꯂꯥꯏꯔꯕꯤ ꯅꯈꯣꯏꯅꯁꯨ ꯀꯣꯅꯨꯡꯒꯨꯝꯂꯕ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯪꯖꯕꯁꯨ ꯁꯥꯏꯅꯦ ꯅꯆꯥꯗꯣ ꯑꯩꯈꯣꯏꯗ ꯃꯥꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯉꯁꯤ ꯍꯥꯏꯔꯝꯂꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯃꯁꯤꯗ ꯑꯅꯝ ꯀꯜꯂꯕꯗꯤ ꯅꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕ ꯇꯥꯕꯅꯤ ꯏꯕꯦꯜꯂꯩ ꯂꯥꯎ ꯆꯠꯂꯁꯤ ꯃꯈꯣꯏꯒꯅꯦ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯁꯥꯎꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯀꯟꯗꯨꯅ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯔꯥꯁꯤ ꯄꯦꯟꯗꯕꯅ ꯀꯞꯂꯦ ꯏꯔꯤꯛ ꯃꯍꯥꯛꯁꯨ ꯊꯣꯡ ꯃꯔꯨꯝꯗ ꯂꯩꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯔꯦ ꯏꯔꯤꯛ ꯃꯃꯥꯅ ꯍꯦꯛ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯈꯥꯡꯕ ꯉꯝꯗ ꯀꯛꯂꯦ ꯄꯦꯟꯗꯕꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯂꯦ ꯑꯣ ꯑꯩꯒꯤ ꯃꯔꯝꯅ ꯏꯃꯥꯕꯨ ꯃꯤꯅ ꯊꯤꯅ ꯆꯩ ꯊꯥꯡꯒꯠꯂꯕ ꯑꯩꯁꯦ ꯐꯠꯇꯕ ꯃꯆꯥꯅꯤ 이보 나가 이보 와려가도 ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤ ꯊꯥꯗꯣꯛꯂꯕꯅꯤ ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ ꯏꯔꯤꯛ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯃꯥꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤ ꯏꯃꯥ ꯅꯆꯥ ꯂꯥꯟꯖꯔꯦ ꯑꯩ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯇ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ 이마부 미망다 이가이 비록 그만래 나차우지 그리 당수 하이브노 나차부 시그로 하이브라 이마기 베마 아둠나 하이가노 이살라데 아시 하이라가 마마 마사 아니도 베나 까미나도 레이리 자이비 마학 마사부 템리 루홍바 야가다버니 하이두나 lamjing mahakna yaba kaubu mareitri mahak luhongba ngamloi maki khangnajabi leijai haiduna mama masani du khatnaduna marei tongnari ima nasabu hanjin hanjin hain bigan ai ima nainari binu pido pamte ai luhongba ngamloi ai su nahak na pamli binu pi masa do su pam de hari basi mabu saibi ai ima oina lawsin ba su ngam adu wada khangte ima bu ne magi mangda chophan ba yari ko malemna kainoi ma tasau nu nupi du pam de haise tadro imana asauram sam pami sibu karigino ha taso aidi tasau khangna jabi ekhoi namado horen hekta sinsilo se leire masiga gangsi he maha papi gi masa nang da lagi leire nang hairang ngai ni yurang la da asiaraga malembu jai pai du tanakri lamjing mahak irik bu unaba lakli aduba irik sukthok thok lakhitre angang nupi masa ma thoklaktu haire ekhoi che do thoklaroi aduna nayum thalo haire ekhoi che na ibema nakoi se ne sauri basi nak maram khangbra ai khagi ekhoi ma hun sana bada ane tahawbani ise iri hoida ahal nupi ni laga ise ki ima pokta yam thina chairami hai adugi mali aina sum khanbada ado ai salage asi hairam laga adumak sangkhre o mafam asida nakoi laklamlaba iri naksu wakal olabra aibu aduk lana urabako pai ai nupani nangbu aina suudna ai yimda pugani lamjing yam sauna mayimda lakli mama bu sauna kaurei kaidawre nangna lak tana kauri base ha imana to bidi bisi bu kari
ꯍꯥ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨ ꯆꯠꯂꯒ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥꯗꯨ ꯉꯥꯡꯂꯨꯔꯤꯕꯅꯣ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯏꯃꯥ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ ꯃꯔꯝ ꯄꯨꯝꯕ ꯈꯪꯅꯤꯡꯂꯕꯗꯤ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯅꯆꯥꯒꯤ ꯄꯥꯎꯈꯨꯝꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯥꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯅꯤꯅꯦ ꯍꯥ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯅꯨꯄꯤꯗꯣ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕ ꯅꯪ ꯄꯥꯕꯨꯡ ꯆꯠꯂꯅꯤ ꯅꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗ ꯏꯃꯥꯅ ꯃꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤꯃꯛ ꯑꯩꯅ ꯏꯔꯤꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯑꯆꯧꯕ ꯍꯥꯏꯌꯦ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯏꯕꯨꯡꯉꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯗ ꯁꯤꯟꯅꯤꯡꯂꯤꯗꯀꯣ ꯊꯣꯡꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯃꯗꯨꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯏꯆꯥꯁꯦ ꯁꯦꯝꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯝꯖꯤꯡ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯆꯥꯏꯕꯤ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ ꯇꯣꯃꯥꯜꯅ ꯑꯩ ꯃꯃꯥ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯆꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗꯅ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯕꯗꯣ ꯅꯍꯥꯛꯁꯨ ꯂꯥꯜꯂꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯗꯨꯗ ꯉꯥꯡꯂꯨꯔꯤꯕꯅꯣ ꯅꯍꯥꯛ ꯋꯥꯈꯜ ꯊꯦꯟꯃꯜꯂꯤꯀꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ ꯅꯁꯥꯅ ꯁꯤꯟꯖꯕꯅꯤ ꯅꯁꯥꯃꯛꯀꯤ ꯅꯈꯣꯡꯗ ꯁꯤꯡꯖꯪ ꯌꯥꯟꯁꯤꯟꯖꯕ ꯍꯥꯏꯕꯗꯣ ꯅꯪ ꯇꯥꯗꯨꯅ ꯇꯣꯛꯂꯦꯗꯅ ꯌꯥꯔꯦ ꯑꯝꯇ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯂꯤꯅꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯇꯣꯃꯥꯜ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯐꯕꯗꯤ ꯅꯠꯇ꯭ꯔꯦꯗꯀꯣ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯝꯖꯤꯡꯅ ꯏꯔꯤꯛ ꯄꯨꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯂꯥꯛꯅꯔꯤ ꯆꯥꯏꯕꯤ ꯁꯥꯎꯈꯤꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯔꯗꯨꯅ ꯏꯔꯤꯛꯄꯨ ꯂꯝꯖꯤꯡꯗ ꯂꯨꯍꯣꯡꯂꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯦ ꯃꯃꯥ ꯆꯥꯏꯕꯤꯅ ꯏꯔꯤꯛꯀꯤ ꯃꯈꯨꯠ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯧ ꯑꯅꯤꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯈ꯭ꯔꯦ ꯂꯝꯖꯤꯡꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ꯭ꯔꯦ ꯃꯍꯥꯛ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯇꯣꯃꯥꯜ ꯃꯆꯥ ꯃꯧꯒꯤ ꯃꯇꯧ ꯌꯦꯡꯕ ꯃꯍꯥꯛ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯤꯕꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯖꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯥꯂꯦꯝꯁꯨ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯂꯩꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯌꯥꯗꯕꯅ ꯃꯍꯥꯛꯁꯨ ꯆꯪꯗ꯭ꯔꯦ ꯁꯣꯝꯗ ꯂꯝꯖꯤꯡꯅ ꯊꯕꯛ ꯁꯨꯕꯗꯨ ꯁꯦꯜꯗꯤ ꯐꯪꯗꯕꯅ ꯆꯔꯥ ꯇꯣꯏꯅ ꯍꯦꯜꯂꯝꯃꯤ ꯏꯔꯤꯛ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯑꯩ ꯁꯦꯜ ꯄꯨꯔꯛꯅꯕ ꯇꯧꯔꯒꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯍꯥꯏꯕꯤꯔꯤꯕꯅꯣ ꯑꯩ ꯋꯥꯗꯦ ꯃꯁꯤꯕꯨ ꯑꯋꯥꯕ ꯀꯧꯕ꯭ꯔꯣ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯖꯕ ꯐꯪꯂꯤꯕꯁꯦ ꯃꯁꯤꯅ ꯑꯩꯒꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯣ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯋꯥꯗꯨꯅꯇ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯆꯧꯁꯨ ꯑꯋꯥꯕꯗꯣ ꯑꯣꯏꯍꯜꯂꯤ ꯑꯩꯕꯨꯁꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯅꯤ ꯍꯥꯏꯕꯒꯦ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯈꯤꯅꯤ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯃꯥꯂꯦꯝ ꯃꯃꯥꯅ ꯇꯨꯝꯈꯤꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯂꯣꯟꯅ ꯊꯝꯈꯤꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯉꯥ ꯊꯣꯡꯕꯗꯨꯒ ꯄꯨꯔꯒ ꯇꯨꯃꯤꯟꯅ ꯃꯕꯨꯡ ꯃꯅꯝꯃꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯃꯥꯂꯦꯝ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯏ ꯇꯥꯆꯧ ꯏꯅꯝꯃ ꯇꯥꯕ꯭ꯔꯣ ꯑꯩꯅꯦ ꯃꯥꯂꯦꯝꯅꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛ ꯇꯥꯕ꯭ꯔꯣ ꯏꯅꯝꯃ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯏꯃꯥ ꯎꯍꯧꯗ꯭ꯔꯣ ꯅꯪ ꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯎꯍꯧꯗꯦ ꯂꯣꯟꯅ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯗꯣ ꯇꯨꯝꯍꯧꯔꯤ ꯁꯤ ꯏꯅꯝꯃꯒꯤ ꯆꯥꯛꯅꯤ ꯁꯤ ꯆꯥꯔꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯏꯃꯥ ꯍꯧꯒꯠꯂꯝꯂꯕꯗꯤ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤꯕ ꯏꯅꯝꯃ ꯑꯩ ꯆꯠꯂꯦ ꯏꯔꯤꯛ ꯋꯥꯌꯦꯝ ꯇꯥꯏꯕ ꯅꯪꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯝꯖꯤꯡꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯔꯤꯛꯅ ꯄꯥꯏꯔꯤꯕ ꯆꯥꯛ ꯑꯗꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯥꯏꯕꯤ ꯃꯃꯧ ꯅꯨꯄꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ ꯅꯨꯡꯉꯥꯏꯔꯦꯗ ꯀꯨꯝꯍꯩꯁꯦ ꯑꯩꯅ ꯍꯥꯏꯕ ꯏꯂꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯐꯤꯃꯟ ꯁꯦꯠꯄꯤꯁꯤꯅ ꯃꯔꯣꯏꯔꯦ ꯍꯥꯏꯗꯅ ꯁꯤ ꯈꯥꯡꯂꯕꯅꯤꯅ ꯋꯥꯖꯕ ꯇꯥꯕꯅꯤ ꯃꯥꯂꯦꯝꯅ ꯏꯃꯥ ꯅꯪꯁꯦ ꯃꯤ ꯈꯟꯕ ꯌꯥꯝ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯏꯅꯝ ꯑꯁꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯈꯤꯅꯤ ꯋꯥꯀꯥꯏꯅꯤꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯕꯤꯔꯣ ꯍꯦ ꯑꯩ ꯄꯁꯥꯕꯤ ꯏꯅꯦꯝꯕꯣꯛ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯍꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯋꯥꯖꯒꯦ ꯅꯔꯥ ꯈꯨꯔꯨꯝꯖꯕ ꯅꯠꯇ꯭ꯔꯣ ꯅꯕꯨꯡ ꯑꯄꯪꯁꯦ ꯀꯥꯟꯅꯗꯦ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯉꯔꯥꯡꯒꯤ ꯉꯥꯔꯦꯜ ꯑꯗꯨꯒ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯆꯥꯏꯕꯤꯅ ꯃꯥꯂꯦꯝꯕꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯈ꯭ꯔꯦ ꯇꯣꯃꯥꯜꯅ ꯃꯃꯥ ꯅꯪꯕꯨ ꯅꯆꯥꯒ ꯅꯃꯧꯒꯁꯦ ꯀꯧꯁꯤꯟꯕꯤꯔꯁꯤꯗ ꯑꯩꯈꯣꯏꯅꯤꯅ ꯀꯟꯗꯨꯅ ꯀꯌꯥꯝ ꯀꯨꯏ ꯂꯩꯈꯤꯅꯤ ꯅꯍꯥꯛ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯜꯂꯨꯅꯦ ꯅꯪꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯕꯨ ꯃꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯩꯅꯦ ꯅꯨꯄꯤꯁꯤ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯀꯥꯏꯍꯟꯈꯤꯕꯅꯤ
ꯑꯩꯅꯦ ꯁꯤꯔꯁꯨ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤ ꯐꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯨ ꯀꯣ ꯏꯃꯧꯁꯦ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯎꯏ ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯅꯤꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯤꯔꯛꯂꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯧ ꯂꯥꯡꯗꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯡꯂꯣꯝꯗ ꯆꯠꯅꯕ ꯍꯥꯏꯗꯅ ꯊꯣꯔꯛꯄꯗ ꯈꯪꯍꯧꯗ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯣꯏ ꯃꯥ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯃꯤꯌꯥ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯃꯃꯥꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯂꯝꯖꯤꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯕꯨ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯊꯥꯡꯖꯤꯟꯈ꯭ꯔꯦ ꯃꯆꯥꯒ ꯃꯃꯧꯒꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ ꯏꯔꯤꯛ ꯃꯃꯥ ꯆꯥꯏꯕꯤꯅ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯪꯅꯕ ꯍꯣꯠꯅꯖꯩ ꯇꯣꯃꯥꯜ ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯆꯥꯏꯕꯤ ꯃꯃꯧ ꯑꯁꯤꯕꯨ ꯃꯍꯥꯛ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯤ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯕ ꯃꯤꯅꯣ ꯑꯁꯨꯛ ꯐꯕꯤ ꯏꯪ ꯇꯞꯆꯕꯤ ꯏꯃꯧ ꯑꯁꯤꯕꯨ ꯑꯩꯅ ꯀꯌꯥꯗ ꯂꯥꯟꯅ ꯎꯕꯤꯈꯤꯕ ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯃꯥ ꯁꯤꯁꯦ ꯆꯥꯛꯁꯤ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ ꯇꯞꯅ ꯍꯧꯒꯠꯂꯨ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯃꯧꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯎꯕ ꯑꯩ ꯏꯃꯧꯅ ꯏꯟꯕ ꯆꯥꯛ ꯆꯥꯅꯤꯡꯉꯤ ꯑꯩ ꯏꯃꯧꯕꯨꯅꯦ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯥꯏꯔꯔꯣꯏ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯍꯥ ꯃꯃꯥ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯏꯃꯧꯕ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦꯀꯣ ꯇꯣꯃꯥꯜ ꯃꯃꯧ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯏꯔꯤꯛ ꯃꯃꯥ ꯆꯥꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯏꯃꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯈꯨꯠꯅ ꯏꯟꯕ ꯆꯥꯛ ꯆꯥꯒꯦ ꯏꯃꯥꯗ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯏꯜꯂꯨ ꯂꯥꯎ ꯏꯃꯥ ꯑꯄꯪꯕꯤ ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯏꯃꯥꯅ ꯉꯥꯛꯄꯤꯌꯨ ꯂꯥꯟꯗꯦ ꯏꯃꯧ ꯂꯥꯟꯗꯤꯌꯦ ꯂꯥꯜꯂꯤꯕꯗꯤ ꯏꯃꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯃꯃꯥꯅ ꯏꯔꯤꯛꯄꯨ ꯅꯨꯡꯁꯤꯅ ꯇꯧꯕ ꯎꯕꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯁꯦ ꯇꯥꯅ ꯀꯥꯏꯔꯨꯔꯕ ꯌꯨꯝꯕꯥꯜ ꯑꯁꯤꯕꯨ ꯏꯔꯤꯛꯅ ꯃꯔꯥ ꯆꯦꯠꯂꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯆꯥꯏꯕꯤꯅ ꯕꯦꯝꯃ ꯉꯥꯁꯤ ꯑꯝꯇ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦ ꯇꯥꯕ꯭ꯔꯥ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯉꯥꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏꯗ ꯍꯥꯎꯅ ꯍꯦꯛ ꯊꯣꯡꯉꯨ ꯏꯆꯥꯁꯤꯗꯤ ꯑꯗꯨ ꯏꯕꯦꯝꯃ ꯅꯪ ꯏꯃꯥꯕꯨ ꯈꯣꯏꯈꯥ ꯂꯩꯈꯥ ꯊꯥꯒꯅꯨꯀꯣ ꯏꯃꯥ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯏꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯏꯃꯥꯒꯨꯝꯅ ꯅꯨꯡꯁꯤꯌꯦ ꯑꯩꯕꯨꯁꯨ ꯏꯃꯥꯅ ꯅꯆꯥ ꯑꯃꯒꯨꯝ ꯈꯟꯕꯤꯌꯨꯀꯣ ꯏꯃꯥ ꯄꯦꯜꯂꯦ ꯏꯃꯥ ꯄꯦꯜꯂꯦ ꯏꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯏꯆꯥꯒꯨꯝꯅ ꯄꯨꯛꯆꯦꯜ ꯇꯞꯄꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏ ꯏꯃꯥꯇꯅ ꯏꯆꯥ ꯃꯤꯆꯥ ꯈꯥꯏꯗꯨꯅꯅꯦ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯔꯨꯕꯅꯤ ꯑꯩ ꯑꯃꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯏꯁꯥꯒꯤꯗ ꯈꯟꯕ ꯃꯤꯁꯦ ꯇꯩꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ ꯏꯃꯥ ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯁꯥ ꯃꯤꯔꯥꯏ ꯅꯥꯏꯈ꯭ꯔꯔꯣꯏꯀꯣ